Amit Shah na kuki zone taliba union territory gi demand assist center na yaba ngamloidabani haikhrei. Manipur gi kuki zo phurup na taliba union territory gi demand assist center na yaba ngamloidaba amani haina Union Home Minister Amit Shah na Manipur gi governor da khangal lakhri hairi. Hiram masigi matang da national gi pause di tribune da phongdorakpa report amana hai. Haukiba tang amada Union Home Minister Amit Shah na share loduna pangthokiba Manipur gi security review meeting aduda kuki zo phurup ki miyoi singna taliba union territory singi demand ase yaba ngamloidaba wafam ni haina Union Home Minister Amit Shah na Manipur gi governor amasung state asigi atai makok thongbo official singda phongdolakibani tribal gi missing na hena laiba district singda union territory gi makhada demand toriba separate administration gi wafam ase negotiation gi lambi leitaba amade satnaba yaroidaba isuni haina Union Home Minister Amit Shah na khangan ki hairi amaromda center ga susatnariba lalholup singna phongna khulai pairaga sathok sasin tawbasing makhoi gi designated camp singda lehennaba amade wafam asi thawoidrabade madu sabsana thengnanaba thorang lokhatkadabani haina Union Home Minister Amit Shah na mari leinaba official singda khangan ki haina the tribunal report asina makhatari Kaidagi mafung kudimakta lambi tingjanba amasung makoigi separate administration fangriba pawa asigumlaba free movement asi tawba yaroi haibagi matangda lambi da highway da asigumlaba makal kaya gi disturbance pibe yaba nung kaya langjaduna lambi tingbagi saktam sing uri